Imis TV meeting tabir bisingbu ahan bamaktada taramna oksibugalunina amaithem kunjesoina kurumjari malaki pau miyam da pizari Bisnupur district ki Kumbi police station ki manung janba pombi khokta ngasi ayuk pung taret khare helakpada kuki militant singa nongmei kapsi lakpadagi state force amadi village volunteer singa hariba kuki militant singa khut thokna baduda maitegi village volunteer ama makuta nongmei pamjagi soktuna Imphal gi hospital amada layingnaba pukatkre kuki singi maikaida asi ana aso apan yawbagi paudi famdi ngasi nongmei kapnarakpa aduda tangjeng amadi gol tabi chingthakta leiba central force singna nakal ani nongmei kapnaba adu khamdoknaba cover fire shoot tauki hari nongmei kapnaba aduda pombi khok amadi Chadon Pokpi gi khunja sing mi painakre Bisnupur district police ki SP na luchingba team su laktuna oiriba fibam du yengsin khibaga lonena nongmei kapnaba du khamdoknaba honaki tungda yamlaba central force singna ayuk pung 12 makhairom tabada nakal anina khut thoknaribadu lebhan ki hari Hey. Các lấy chân thẻ nghe biết rồi ở này lâm bị xả lá cho anh ấy chụp post của mà không electric post koma kumi apa electric post koma electric post ni itu lagi post ni ya selain lain na selain lain ni tu lang lampi hati lah Imphal West District ki manung chenna leiba akham khuldagi apham khangdana mangkiba angang ani gi langla langjil leingak na puthokpa ngamdabagi mayokta JAC na ngasi ayuk pung 3 dagi changshiliba public curfew sawalladuna mafamda miyamna tongan ba lambi thingba yauna khongjangsing changsili public curfew asina maram oiraga Imphal mayongi maru oiriba khwairaman kaithel pauna kaithel thangal kaithel amadi akoibagi kaithel yauna oil pump sing thong hangna khidre school college sing kana khidre adumoinamak lanai gi oiba gari sing kharadi cheli public curfew asibu shawalladuna kaithel phambi ima singna khwairam Kongjang Jangshin ki hojik phawba mafam khangdana leiriba Avinash Maibam Elias Khaba chahi 15 amadi Ningthaujam Anthony Elias Temba chahi 13 ki langla langjilgi matangda lenga ki oiba positive response laktabadagi JAC na ngasi ayuk pung 3 dagi hayeng nungthil pung 1 phawba public curfew laukthokibani haiba public curfew asi ngasi nungthil phawba chathagani tawrambadagi lenga ki thawongbu pendabadagi noma ama sangdokibani JAC na chathariba public curfew asigi manung phawbada hariba angang ani asigi langla langjil mayek sengna khanghandaba taragadi JAC na issue asi leibak miyamda shinabaga lonena CSO student organization amadi leibak miyam galonena akanba khongjang changsilagani masida thoklakpa afafatagi daita khudingmak lengak asina pugadabani haina JAC na phongdokhiba leikrabani hojik phawba lengaki maikaidagi mangkiba angang adugi langla langjin phangbagi wafam phongdorakpa leitri
JAC against the missing of Maibam Abinas and Ningthojam Anthony Akham Awang Lekai Imphal West na ngasi ayuk pung 3 dagi hauraga hayeng tang 13 gi nungthil pung 1 fauba kaukiba Manipur pumbagi banna kakching amadi masigi akoibada khundaminariba khulsingda chauna akaiba pikre banna sina maram oiraga kakching kaithel kana khidre dukan sing thong lonaki tongan ba school college lengaki amadi lanai office sing thong lonaki lambi lanai gari khara chatpa natana passenger puba gari sing chena khidre Abinas Maibam Elias Khaba chahi 15 amadi Ningthojam Anthony sahi 13 pu fajin khibagi mayokta changchiliba public curfew asibu shawal aduna Imphal West ke khurkhul amadi loitang khunauda maikai adongi miyamna khongjang changsili khurkhul lamkhaida maira paibi singna lambida lakpa atat awok sing thingki adumoinamak tangai fadaba thabak tharom singidi thadoki nakal amaromda khurkhul dagi lamsang lambi fauna bada leiriba loitang khunau spinning mill mamangda maikai adong nupi singna lambi thingbaga lonena fajin kiba mahairoi ani tekta kaiduna thadoro u haina kholau kaya lauduna khongjang changsinki khongjang aduda saruk yakibi loitang khunau dagi all manipur nupi maruki area secretary Maibam Purnima sina hai mangkiba angang ani gi langla langjil amadi achumba puthokri phauba changchilaka khongjang singda maike asongi miyamna makhata na saruk yakhigani maramasina makhoi anigi marik chumba langla langjil athubada lengakna miyamda khanghalu fongdoki Lanjina duna leiriba singi yum sanaba permanent housing scheme ngarang chief minister N Birena launch tawkhre beneficiary kunmarida ahanba phase ki oina check mana khushina bagalonena irang asi lakshinaba illegal arms sing mapungfana laukhatriba phawba chingamadi tam animakta combing operation chathagani haina CM N Birena lauthokre Works Minister Govindas, Social Welfare Minister H. Dingo, Mahut Minister Khemchan, Moirang MLA Santi, Pachoy MLA Sapam Keba, Agriculture Minister Thongam Bishojit, Veterinary Minister Kasim Bashum, Mayang Imphal MLA K. Robindro, Wangkai MLA TH Arun Kumar, DGP, Security Advisor Chief Secretary yauna official kayana saruk yaraduna CM Secretary ki darbar holda pangthokiba thorum aduda permanent housing scheme launch tawkhibani thorumga mai lenena CM nahai center da lupa crore chamriga humbutara taruki project amashu scheme asigidamak thakre irang asina maram oiraga yum lising mari chani pandi lanjena duna leiri Paka house ki oina lupa lakh tara, shemi paka gina lupa lakh taret aduga kacha house kina lupa lakh mangagi senpam pigani. Ahan bagi oina ngasi senpam sing asigi chada yangkai piraga yum aduna tangkai chale hai bagi khudam DC gi khuthangda pikhat laba matamda awat pa senpam pigani. Haiwa senpam sing asi state na hana puthok laga yum sing sahangani. Ngasi lakliba yum kunmari asida natana atai lehoriba family gi mioi singna makoi gi concern DC da chatuna check mana sing loba yagani karigumba masagi lamda yum sabada mi leitabagi khudong chadaba mayok narbasu concern DC da pau phauraga DRDA gi mioi sing tanaraga saba yagani state asida thopa crime amata da lengak na tuminna leiroi loinana lamda masida illegal oiba arm amata lehandanaba hotnaba oina combing operation makhatana dum chathakigani haiki lakh taragi aduga semi pakada leramba silino mangum onupang siguna lakh taret aduga kaino da kai kacha gi sumnagi yum isam samba ku gi lebar wa terga le busingena lakh mangagi ekoi masito gredem haiba sigi design kadi di sida ina hairu duna kana design mayam adugi moi
Deputy Commissioner concern, family concern, honorable MLA sing, Matamdu the Gek, how would the Hono Wamina, Chamina, Mayam circle to Tanarga, who is winning a CPJ 50%. I could get a quick ship, PMO AYG, PD, but man, PMO I get the amount, say 1 lakh 15 20 young PD, 2 lakh, 1 lakh 50. I don't know, Jaquina, Dr. Gadu, 50% bidurisi laktara sagada ba pakagi yungina lak manga bigani aduga yumduna 50% yorakanda madugi photograph kari kari dc ne circle mla leiriba mayam du yawna por akanda mo 50% do bigada and hari was very transparently deputy commissioner kudhanga chief secretary ne dorokanda committee member semi hari committee dugi supervision makhada yumbu dugi apamba ningwa tu dorokanda Ngasigidi maraki pau pijaba matang asida losinjari miting tabiri basingbu amuka hana kurumjari.